Manipur movie recap presenting Triple Frontier. Movie sig wari si miwi bana pasha si bu pam bagi chang si hanba leite pasha ta bu khanduna leibagi wari si bu takliba movie ni. Wari sigi ahobada koina uba fangdiba si army kya marumbu uba fangi. Ngasi makoi mafam masida special guest ama lakani haiduna makoi so guest adu ngaiduna leibani. Lakaduriba mi sigi maming si William Miller Kawi aka Iron Head. Mahal Muhammad Leriba, Army Singatuda, Mahana Howling Matam the Tina Kiba, Lan Singadugi Matam the Wari Lidunale. Mal Tinal Cleveland Pamasi, Masingam Hedram Mahala Mapamaduda, Wari Lidunale. Mahalare, Kulaya Mahitana Naquina, Lan Gamgadabante, Yawn Pava Army Militaragasu, Lan Gamway, Karigumulan Gamge Habitaragadi, Nakoigi, Wakalon Avidi, Nakogi Natona Jangi. Nakuina Natona Legadabani, Karigumana Tona Taragadi. Si bagi kaya tagisu hingdura lakadabani. Malamudura nasana nasabu thazagadabani haiduna. Wali singa liduna lay. Lakadabu kudung tiva singidamaktasu na koi sem saduna legadabani. Madu tarakati na koina lebag sibu kanbangam duribani haiduna su haiduna lay. Sinamadana koina helicopter ma ubufangi. Masigi choparasya tongli wana passing maming sina Santiago Gracia haina khangnei. Mahagasi mayam na po haiduna khangnabani. Madugi matong chopper do Kungung Amada Kami, Habidi, Kungung Amada Len Tawi, Madrugi Mahaki Misingaluna Pop to so, Kungung do the Sumasum Chale, Maramudra Makoina Yumamu Koshali, Koshali Yumadu, terrorist Camerum lay Habagi Makoina Pau Pankibaki the Mata, Mafam Madura Lactuna, Yumadu Bogoshan Kibani, Madrugi de Makoiso, Mafam Madura lay, but terrorist in the Wu, surrender to Haduna, Mayap the Lawi, Tawutabu, Mafam Madura lay, but terrorist in the Yamna Jatiki, Makoi surrender to Habayakide. Madu matong terroristing aduna building adudagi RPG makapthore makoi gari du blast okay mato usuna mafam madu leiriba terroristing aduga makoi ga nomai asum kapnare asum nomai kamnara ko matamda maikai ani makki mi su loina songnai madudagi pomna khale makoi si yamna line phawadi ngamnaroi nakoi na ngonda covering fire piu aduga ina building mathakti chaladuna makoi da nomai kapsingi haiduna here madugi di mahakela missing adusu pop to cover piduna pop su Building among Mataka Kaltuna, Mahamadura Leriba, Yum Madura Boma Makapsali. I couldn't Masida Uri Batrisasi, Yamna Kininga over Masakam Soy, Madam de Bo Madra Mahamadura Leriba, terroristing Adabu, low in Harpagi Mong, see a queen overfangi. Maquina building a Manung Changapomatamadi, Mahamadura Leriba, terroristing Adu, low in the sea, do not Tadu Levy Mong, see Macoin overfangi. Mahamadura Macoina, Kulai Kagaluna, Pashaka, Abramsu, Macoina Tinaki. Madrugidi Mahamadura Leriba, policing shoes and Chile, Makoina Mahamadra Salt on Taliba mi Mada, Wang Pong Hang Bahore, Wang Pong Chataba Matamda Makoe say, Loria Gitamaka Toriban have si Kamangame. Tawutabu Loria cried the leg had a Hangumatamadi, Mahan Hayuadi, Maramadura Makoina Napa the war tortured to Bahore, Madrugidi Mahamadura Leriba missing Aduda, Makoi Mapugile Pamaduka no Haidun Hangi, Makoina Mapugile Pamadunitin Haidi, Tankai Mahai. Tawutabu, Lefamadu Harabu Power Makoina, Mahamadura Leriba missing at the Buhatoki, Madurigi Mahamadura Leriba, Angang sing a hulsing at the Bo Mahamadurigi Putore, Mahamadura Putorakumatam and the P. Mayawi, the P. sing Mamingasina Yoana Kawi, Yoana Mahamadurigi Putorakumatam the Mahak Mahamadurigi Nato to the Chili, Madurigi Mahamadura Leriba, Pope missing at the Mahaputana get a womatam the Pope Natingi, Aduga Nakoi Gari Lotoro, a Mahapu Patra Poracaduna, Pope soon the P to Gimaninda in Aduna Chain K. Nupi dugi matungda popna sum inarapu matamdadi nupi dudi mafam madudagi yamna lamna chenki nupi du nantoki upai leitavadagi di popsu kungung aduda muhale kungung aduda leiriba yum aduda mahak asum asum koiduna lai mahana mafam aduda yum amana changi yum aduda changmu matamda aikoina khangba ngamliba si yum asi yowanagi yumne habasimdi aikoina khangba ngami madurgi di yowana su sawaduna popta hare aina mafam aduda nang chakanu haiba natra haidun hare tasina haiba matamda yowana asi Pop ki informant oibani madrugi pop nare aikoina mafam maduda rate tawbala kani habasi nangsu paw phangnibani karigidamukta mafam madura lakribadi karigumba soibalangwa yawtaragadi nang khutong thiba oiroidra haiduna mahana yowana dhaire madrugi di pop nare nang mafam madura kadawba lakribano madru yowana nare mafam madura agi ipana pado mafam madura lei haiduna ai mahapu lawba lakpani tanjaduru nakoisu mafam madura yawsalagle nakoina agi ipana pado pudra zakri maramaduna Agi pon padu thadok piu haiduna yowana na pop thare madurigi di pop nare masi yam live thakti weroi maramdi nangi no pan pagi ma thakta hojiti case palamani marumaduna ina nangi no pan padu yam lai lo thopadi ngam laru haiduna hare madurigi di yowana nare ai loria gi lefam adu khangi haiduna hare wahai ruta matamda
ꯄꯣꯞ ꯉꯛꯅ ꯌꯦꯡꯉꯛꯏ ꯃꯗꯨꯗꯒꯤꯗꯤ ꯄꯣꯞꯅ ꯍꯥꯏꯔꯦ ꯅꯪꯗꯤ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤ ꯀꯔꯝ ꯀꯥꯟꯗ ꯈꯪꯂꯤꯕ ꯃꯗꯨꯗ ꯌꯣꯍꯥꯅꯥꯅ ꯍꯥꯏꯔꯦ ꯑꯩ ꯍꯟꯗꯛꯇ ꯅꯧꯅ ꯄ꯭ꯔꯃꯣꯁꯟ ꯀꯥꯔꯦ ꯃꯔꯝ ꯑꯗꯨꯅ ꯄꯩꯁꯥ ꯇꯅ ꯊꯜꯂꯕ ꯚꯦꯟ ꯑꯃ ꯊꯧꯔꯗꯨꯅ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯑꯗꯨꯃꯛ ꯆꯠꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯒꯤ ꯏꯄꯥ ꯅꯨꯄꯥꯗꯨꯕꯨ ꯊꯥꯗꯣꯛꯄ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯂꯩꯐꯝ ꯑꯗꯨ ꯑꯩ ꯇꯥꯛꯀꯦ ꯍꯥꯏꯗꯨꯅ ꯌꯣꯍꯥꯅꯥꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯄꯣꯞꯁꯨ ꯌꯣꯍꯥꯅꯥꯒ ꯗꯤꯜ ꯑꯃ ꯇꯧꯅꯩ ꯄꯣꯞꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯨꯄꯥꯗꯣ ꯑꯩ ꯊꯥꯗꯣꯛꯀꯦ ꯇꯧꯕꯇꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯐꯖꯅ ꯅꯝꯗꯨꯅ ꯑꯩꯉꯣꯟꯗ ꯄꯤꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯁꯤ ꯌꯣꯍꯥꯅꯥꯁꯨ ꯌꯥꯈꯤ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯃꯤꯂꯔꯕꯨ ꯎꯕ ꯐꯪꯏ ꯃꯤꯂꯔꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯥꯔꯃꯤꯁꯤꯡ ꯑꯗꯨꯕꯨ ꯇ꯭ꯔꯦꯅꯤꯡ ꯄꯤꯗꯨꯅ ꯂꯩꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯄꯣꯞ ꯂꯥꯛꯄꯁꯤ ꯊꯦꯡꯅꯩ ꯄꯣꯞ ꯑꯃꯁꯨꯡ ꯃꯤꯂꯔ ꯑꯁꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯤ ꯃꯗꯨꯗꯒꯤ ꯄꯣꯞꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤꯗꯃꯛꯇ ꯑꯩꯅ ꯊꯕꯛ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯕꯅꯤ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯃꯦꯝꯕꯔ ꯈꯨꯗꯤꯡꯃꯛꯅ ꯂꯣꯏꯅ ꯌꯥꯎꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯃꯤꯂꯔꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯅꯪꯅ ꯍꯥꯏꯕ ꯊꯕꯛꯇꯣ ꯑꯩ ꯌꯥꯔꯒꯦ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯅ ꯆꯠꯄ ꯇꯥꯔꯒꯗꯤ ꯔꯦꯗ ꯐ꯭ꯂꯥꯏꯁꯨ ꯄꯨꯗꯨꯅ ꯆꯠꯁꯤ ꯃꯍꯥꯛꯄꯨ ꯅꯪꯅ ꯊꯦꯡꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯇꯣꯝ ꯗꯦꯕꯤꯁ ꯍꯥꯏꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯎꯕ ꯐꯪꯏ ꯃꯍꯥꯛ ꯑꯁꯤ ꯃꯌꯥꯝꯅꯗꯤ ꯔꯦꯗ ꯐ꯭ꯂꯥꯏ ꯍꯥꯏꯅ ꯈꯪꯅꯕꯅꯤ ꯔꯦꯗ ꯐ꯭ꯂꯥꯏ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯕ꯭ꯔꯣꯀꯔ ꯑꯃꯒꯤ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯦ ꯕ꯭ꯔꯣꯀꯔ ꯍꯥꯏꯇꯥꯔꯒꯗꯤ ꯗꯂꯥꯂꯤ ꯆꯥꯕ ꯑꯗꯨꯅꯤ ꯃꯍꯥꯛ ꯑꯁꯤ ꯃꯃꯥꯡꯊꯛꯇꯗꯤ ꯃꯈꯣꯏꯒ ꯄꯨꯟꯅ ꯃꯤꯂꯤꯇꯔꯤꯗ ꯊꯕꯛ ꯇꯧꯃꯤꯟꯅꯗꯨꯅ ꯂꯩꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯗꯤ ꯑꯣꯏꯗ꯭ꯔꯦ ꯃꯐꯝ ꯑꯗꯨꯗ ꯄꯣꯞ ꯂꯥꯛꯏ ꯄꯣꯞꯀ ꯔꯦꯗ ꯐ꯭ꯂꯥꯏꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯃꯗꯨꯗꯤ ꯄꯣꯞꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤꯗꯃꯛꯇ ꯑꯩꯅ ꯊꯕꯛ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯕꯅꯤ ꯃꯁꯤ ꯅꯨꯃꯤꯠ 9 ꯈꯛꯇ ꯆꯪꯒꯅꯤ ꯀꯔꯤꯒꯨꯝꯕ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯅꯪꯉꯣꯟꯗ $17,000 ꯄꯤꯒꯅꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯦꯗ ꯐ꯭ꯂꯥꯏꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯑꯩ ꯃꯗꯨꯒꯨꯝꯕ ꯊꯕꯛ ꯑꯗꯨ ꯇꯧꯗ꯭ꯔꯦ ꯑꯩꯒꯤ ꯐꯦꯃꯤꯂꯤꯒ ꯂꯣꯏꯅꯅ ꯑꯩ ꯁꯥꯟꯇꯤꯒꯤ ꯄꯨꯟꯁꯤ ꯑꯃ ꯍꯤꯡꯗꯨꯅ ꯂꯩꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯁꯨ ꯏꯆꯥꯅꯨꯄꯤ ꯎꯅꯒꯦ ꯍꯥꯏꯗꯨꯅ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯊꯣꯔꯛꯂꯤꯕꯅꯤ ꯅꯪꯁꯨ ꯃꯍꯥꯛ ꯎꯅꯕ ꯆꯠꯂꯨꯁꯤꯗꯅ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯄꯣꯞ ꯑꯃꯁꯨꯡ ꯔꯦꯗ ꯐ꯭ꯂꯥꯏ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯆꯠꯃꯤꯟꯅꯩ ꯔꯦꯗ ꯐ꯭ꯂꯥꯏꯁꯨ ꯃꯌꯨꯝꯗ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯕꯤꯜ ꯈꯔ ꯀꯂꯦꯛ ꯇꯧꯏ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯔꯦꯗ ꯐ꯭ꯂꯥꯏ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒ ꯗꯥꯏꯚꯣꯔꯁ ꯇꯧꯅꯔꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯗꯥꯏꯚꯣꯔꯁ ꯇꯧꯔꯕ ꯃꯇꯨꯡꯗꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯈꯣꯔꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯂꯣꯏꯅ ꯍꯨꯟꯕꯒꯤ ꯃꯑꯣꯡ ꯑꯁꯤꯁꯨ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯔꯦꯗ ꯐ꯭ꯂꯥꯏꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯒꯥꯔꯤꯗꯨꯗ ꯇꯣꯡꯉꯤ ꯒꯥꯔꯤꯗꯨꯗ ꯄꯣꯞꯁꯨ ꯌꯥꯎꯗꯨꯅ ꯂꯩꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯄꯣꯞꯁꯨ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟ ꯑꯁꯤ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯃꯛꯏ ꯃꯗꯨꯗꯒꯤꯗꯤ ꯔꯦꯗ ꯐ꯭ꯂꯥꯏꯁꯨ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯁ꯭ꯀꯨꯜꯗ ꯊꯤꯟꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯄꯣꯞꯇ ꯍꯥꯏꯔꯛꯏ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯍꯥꯏꯕꯗꯤ ꯄꯣꯞꯁꯨ ꯔꯦꯗ ꯐ꯭ꯂꯥꯏꯗ ꯌꯥꯝ ꯀꯟꯅ ꯐꯣꯔꯁ ꯇꯧꯕꯗꯤ ꯉꯝꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯤꯁꯟꯒꯤ ꯐꯥꯏꯜ ꯑꯗꯨ ꯒꯥꯔꯤ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯝꯗꯨꯅ ꯑꯃꯨꯛꯇꯗꯤ ꯁꯪꯉꯀꯥꯟꯗ ꯌꯦꯡꯉꯨ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯄꯣꯞꯁꯨ ꯕꯣꯛꯁꯤꯡ ꯃꯦꯠꯆ ꯑꯃ ꯌꯦꯡꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯕꯣꯛꯁꯤꯡ ꯁꯥꯟꯅꯐꯝ ꯑꯃꯗ ꯂꯥꯛꯏ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯕꯦꯟ ꯃꯤꯂꯔꯒ ꯊꯦꯡꯅꯩ ꯕꯦꯟ ꯃꯤꯂꯔ ꯍꯥꯏꯔꯤꯕꯁꯤ ꯕꯦꯅꯤꯒꯤ ꯃꯅꯥꯎꯅꯨꯄꯥꯅꯤ ꯃꯐꯝ ꯑꯗꯨꯗ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯁꯨ ꯂꯩ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤꯅ ꯐ꯭ꯔꯦꯟꯁꯤꯁꯀꯣ ꯃꯣꯔꯥꯜꯁ ꯀꯧꯏ AKA ꯀꯦꯠꯐꯤꯁ ꯀꯦꯠꯐꯤꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯄꯥꯏꯂꯣꯠ ꯑꯃ ꯑꯣꯏ ꯃꯔꯝ ꯑꯗꯨꯅ ꯄꯣꯞꯅ ꯃꯍꯥꯛꯄꯨ ꯃꯤꯁꯟꯗ ꯌꯥꯎꯅꯕꯒꯤꯗꯃꯛꯇ ꯊꯦꯝꯕ ꯍꯧꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯀꯦꯠꯐꯤꯁꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯂꯥꯏꯁꯦꯟꯁ ꯑꯗꯨ ꯀꯦꯟꯁꯦꯜ ꯇꯧꯕꯤꯈ꯭ꯔꯦ ꯑꯩ ꯑꯁꯤ ꯗ꯭ꯔꯒꯀ ꯀꯣꯟꯅꯅ ꯐꯥꯕꯗꯒꯤ ꯑꯩꯒꯤ ꯃꯊꯛꯇ ꯀꯦꯁꯇꯨ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯄꯣꯞꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯑꯗꯨꯗꯒꯤ ꯋꯥꯗꯨ ꯑꯩ ꯈꯪꯗꯦ ꯑꯩꯅ ꯄꯥꯝꯕꯗꯤ ꯁꯨꯞꯅꯇꯒꯤ ꯑꯩꯒꯤ ꯄ꯭ꯂꯦꯟ ꯑꯗꯨ ꯊꯧ ꯍꯥꯏꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯗꯨꯗ ꯕꯦꯅꯤꯁꯨ ꯂꯩ ꯕꯦꯅꯤꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯃꯤꯂꯔ ꯑꯗꯨꯒ ꯐ꯭ꯔꯦꯟꯁꯤꯁꯀꯣꯒ ꯃꯈꯣꯏ ꯃꯔꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯃꯐꯝ ꯑꯗꯨꯗ ꯕꯣꯛꯁꯤꯡ ꯀꯝꯄꯤꯇꯤꯁꯟ ꯑꯃ ꯇꯧꯅꯕꯒꯤ ꯃꯑꯣꯡ ꯑꯁꯤꯁꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ ꯕꯣꯛꯁꯤꯡ ꯀꯝꯄꯤꯇꯤꯁꯟ ꯇꯧꯐꯝ ꯑꯗꯨꯗ ꯔꯦꯗ ꯐ꯭ꯂꯥꯏ ꯂꯥꯛꯄꯁꯤꯁꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ ꯇꯁꯦꯡꯅ ꯍꯥꯏꯔꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯔꯦꯗ ꯐ꯭ꯂꯥꯏ ꯂꯥꯛꯄꯒꯤ ꯃꯔꯝꯗꯤ ꯄꯣꯞꯅ ꯍꯥꯏꯈꯤꯕ ꯃꯤꯁꯟ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯌꯥꯎꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯤꯂꯔꯁꯨ ꯃꯐꯝ ꯑꯗꯨꯗ ꯐꯨꯅꯕ ꯆꯪꯉꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯑꯣꯄꯣꯅꯦꯟ ꯑꯗꯨꯅ ꯑꯃꯨꯛꯇꯪ ꯊꯤꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯅꯣꯛꯑꯥꯎꯠ ꯇꯥꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯕ꯭ꯔꯥꯖꯤꯜ ꯂꯣꯝꯗ ꯂꯥꯛꯏ ꯑꯁꯨꯝ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯖꯪꯒꯜ ꯑꯃꯗ ꯊꯧꯔꯛꯏ ꯖꯪꯒꯜ ꯑꯗꯨꯗ ꯃꯈꯣꯏ ꯒꯥꯔꯤꯗꯨ ꯈꯥꯝꯂꯗꯨꯅ ꯃꯈꯣꯏ ꯒꯥꯔꯤꯗꯨꯗ ꯀꯨꯝꯊꯔꯛꯏ ꯃꯈꯣꯏꯅ ꯑꯁꯨꯝ ꯆꯪꯉꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯌꯨꯝ ꯑꯃ ꯊꯦꯡꯅꯩ ꯌꯨꯝ ꯑꯁꯤ ꯑꯇꯩ ꯀꯅꯥꯝꯇꯒꯤ ꯅꯠꯇꯦ ꯂꯣꯔꯤꯌꯥꯒꯤ ꯌꯨꯝꯅꯤ ꯂꯣꯔꯤꯌꯥ ꯍꯥꯏꯁꯤ ꯒꯦꯡ ꯈꯨꯄꯨꯗꯨꯒꯤ ꯃꯀꯣꯛ ꯑꯗꯨꯅꯤ ꯃꯗꯨꯗꯒꯤꯗꯤ ꯌꯨꯝ ꯑꯗꯨꯗ ꯒꯥꯔꯤ ꯑꯃ ꯊꯧꯖꯤꯟꯕꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ ꯃꯁꯤꯗ ꯒꯥꯔꯤ ꯊꯧꯔꯛꯂꯤꯕ ꯑꯁꯤ ꯌꯣꯍꯥꯅꯥ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯃꯔꯝꯗꯤ ꯒꯥꯔꯤꯁꯤꯗ ꯄꯩꯁꯥ ꯊꯟꯅ ꯌꯥꯎꯕꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ ꯃꯗꯨꯗꯒꯤꯗꯤ ꯒꯥꯔꯤꯗꯨꯗ ꯌꯥꯎꯔꯤꯕ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨ ꯂꯣꯔꯤꯌꯥꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯂꯧꯊꯣꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯌꯣꯍꯥꯅꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤ ꯌꯨꯝ ꯑꯗꯨꯗ ꯆꯪꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ ꯃꯗꯨꯗꯒꯤꯗꯤ ꯌꯣꯍꯥꯅꯥꯅ ꯌꯨꯝ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯁꯤꯡ ꯑꯗꯨ ꯄꯣꯞꯅ ꯍꯥꯏꯈꯤꯕꯒꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯣꯏꯅ ꯅꯝꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯩꯈꯣꯏꯅ ꯂꯣꯔꯤꯌꯥꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯎꯕ ꯐꯪꯏ ꯃꯗꯨꯒꯤ ꯃꯇꯨꯡ ꯂꯣꯔꯤꯌꯥꯅ ꯌꯣꯍꯥꯅꯥꯅ ꯄꯨꯔꯛꯂꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨꯒꯤ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨ ꯔꯦꯖꯤꯁꯇꯔ ꯑꯃꯗ ꯑꯦꯟꯇ꯭ꯔꯤ ꯇꯧꯏ ꯔꯦꯖꯤꯁꯇꯔ ꯑꯗꯨꯗ ꯑꯦꯟꯇ꯭ꯔꯤ ꯇꯧꯕꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯍꯥꯏꯕꯗꯤ ꯌꯣꯍꯥꯅꯥꯅ ꯅꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯄꯣꯞ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯅꯨꯃꯤꯗꯥꯡꯗ ꯃꯈꯣꯏꯅ ꯃꯐꯝ ꯑꯃꯗ ꯐꯝꯗꯨꯅ ꯑꯆꯥꯄꯣꯠ ꯆꯥꯃꯤꯟꯅꯗꯨꯅ ꯗ꯭ꯔꯤꯡꯛꯁ ꯊꯛꯃꯤꯟꯅꯗꯨꯅ ꯂꯩ ꯃꯗꯨꯗꯒꯤꯗꯤ ꯔꯦꯗ ꯐ꯭ꯂꯥꯏꯅ ꯍꯥꯏꯔꯦ ꯑꯩꯈꯣꯏ ꯄ꯭ꯂꯥꯟ ꯑꯃ ꯁꯤꯟꯁꯤ ꯄ꯭ꯂꯥꯟ ꯑꯁꯤ ꯅꯥꯔꯀꯣꯇꯤꯛꯁ ꯀꯥꯡꯕꯨꯗ ꯑꯩꯈꯣꯏꯅ ꯀꯔꯝ ꯀꯥꯟꯗ ꯍꯥꯏꯗꯣꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯗꯦ
ꯑꯗꯨꯒ ꯗꯤꯄꯥꯔꯠꯃꯦꯟꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯀꯌꯥꯝ ꯄꯥꯡꯗꯣꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩꯈꯣꯏ ꯁꯨꯡꯈꯪ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯄꯣꯞꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤꯗꯃꯛꯇ ꯗꯤꯄꯥꯔꯠꯃꯦꯟꯗ ꯍꯥꯏꯗꯣꯛꯇꯣꯔꯤꯕꯅꯣ? ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯃꯥꯡꯊꯛꯇꯁꯨ ꯗꯤꯄꯥꯔꯠꯃꯦꯟꯗ ꯍꯥꯏꯈꯤꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯕꯦꯅꯤꯗꯤ ꯌꯥꯝꯅ ꯉꯛꯏ꯫ ꯕꯦꯅꯤꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯈꯜꯂꯤꯕꯁꯤ ꯀꯔꯤꯅꯣ? ꯅꯪꯅ ꯃꯃꯥꯡꯊꯛꯇꯒꯤ ꯄ꯭ꯂꯥꯟ ꯇꯧꯗꯨꯅ ꯂꯥꯛꯂꯤꯕꯁꯤꯅ ꯀꯔꯤ? ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯌꯥꯝꯅ ꯑꯐꯕ ꯑꯣꯏꯔꯣꯏꯗ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤ ꯄꯣꯞꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ꯫ ꯁꯔꯀꯥꯔꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯊꯕꯛ ꯋꯥꯅ ꯁꯨꯗꯨꯅ ꯂꯥꯛꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯁꯔꯀꯥꯔꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯀꯔꯤ ꯇꯧꯕꯤꯔꯦ? ꯑꯩꯈꯣꯏ ꯑꯁꯤ ꯌꯥꯝꯅ ꯋꯥꯅ ꯍꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯔꯦꯗ ꯐ꯭ꯂꯥꯏꯁꯨ ꯌꯦꯡꯉꯨ, ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯃꯍꯥꯛꯅ ꯊꯥꯛꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯋꯥꯖꯔꯤꯕꯅꯤ꯫ ꯃꯆꯥ ꯁꯦꯝꯅꯕ ꯄꯩꯁꯥ ꯐꯥꯎ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯤꯂꯔꯁꯨ ꯃꯦꯠꯆ ꯐꯤꯛꯁꯤꯡ ꯇꯧꯗꯨꯅ ꯃꯤꯅ ꯑꯗꯨꯝ ꯐꯨꯍꯟꯗꯨꯅ ꯄꯩꯁꯥ ꯈꯔꯕꯨ ꯐꯪꯅꯕꯗꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯖꯔꯤꯕꯅꯤ꯫ ꯕꯦꯅꯤꯁꯨ ꯃꯇꯝ ꯆꯥꯗꯅ ꯇ꯭ꯔꯦꯅꯤꯡ ꯄꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯑꯦꯗꯚꯥꯏꯁ ꯈꯔ ꯄꯤꯗꯨꯅ ꯑꯗꯨꯃꯛ ꯂꯩ, ꯃꯗꯨꯅ ꯃꯍꯥꯛꯀꯤ ꯄꯩꯁꯥ ꯈꯔ ꯐꯪꯖꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯣꯠꯅꯖꯔꯤꯕꯅꯤ꯫ ꯑꯩꯈꯣꯏꯁꯤ ꯍꯧꯖꯤꯛ ꯄꯩꯁꯥ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯔꯕꯅꯤ꯫ ꯑꯩꯈꯣꯏꯁꯤ ꯃꯇꯤꯛ ꯆꯥꯕ ꯃꯤꯁꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯄꯩꯁꯥ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯤ ꯀꯔꯤꯝꯇ ꯀꯥꯟꯅꯗꯕ ꯃꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯁꯥꯒ ꯄꯥꯡꯈꯛ ꯑꯣꯏꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯕ ꯄꯥꯝꯗ꯭ꯔꯒꯗꯤ ꯅꯈꯣꯏꯕꯨ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯈꯥꯝꯗꯨꯅ ꯊꯝꯂꯣꯏ, ꯅꯌꯨꯝꯗ ꯊꯤꯟꯕꯤꯒꯅꯤ꯫ ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯆꯠꯄ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯧꯕꯇꯕꯨ ꯑꯩ ꯑꯇꯣꯞꯄ ꯇꯤꯝ ꯑꯃꯗꯤ ꯀꯧꯒꯅꯤ, ꯃꯔꯝꯗꯤ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯑꯩ ꯇꯧꯗꯕ ꯌꯥꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯍꯨꯔꯥꯟꯗꯣꯔꯤꯕ ꯄꯩꯁꯥ ꯑꯁꯤ ꯂꯣꯔꯤꯌꯥꯗꯒꯤꯅꯤ, ꯑꯗꯨꯒ ꯂꯣꯔꯤꯌꯥꯗꯒꯤ ꯄꯩꯁꯥ ꯍꯨꯔꯥꯟꯕ ꯑꯁꯤ ꯊꯣꯏꯗꯣꯛꯅ ꯑꯔꯥꯟꯕ ꯑꯣꯏꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯕꯨ ꯊꯤꯟꯗꯣꯛꯄ ꯊꯣꯛꯂꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯄꯣꯞꯀꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯊꯕꯛ ꯑꯗꯨ ꯇꯧꯔꯁꯤ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯍꯥꯏꯔꯛꯏ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯀꯔꯝꯅ ꯊꯕꯛ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯄ꯭ꯂꯥꯅꯤꯡ ꯇꯧꯕ ꯍꯧꯔꯛꯏ꯫ ꯄꯣꯞꯅ ꯍꯥꯏꯔꯛꯏ ꯂꯣꯔꯤꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯂꯩ꯫ ꯃꯍꯥꯛꯄꯨ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡꯅ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩ, ꯌꯨꯝ ꯃꯅꯨꯡꯗ ꯑꯗꯨꯃꯛ ꯂꯩ꯫ ꯃꯍꯥꯛ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯦ꯫ ꯇꯧꯕꯇꯕꯨ ꯁꯟꯗꯦ ꯅꯨꯃꯤꯠꯇꯗꯤ ꯃꯍꯥꯛꯀꯤ ꯐꯦꯃꯤꯂꯤꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯆꯔꯆꯇ ꯆꯠꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯒꯥꯔꯗꯁꯤꯡꯁꯨ ꯌꯨꯝꯒꯤ ꯃꯄꯥꯟꯗ ꯂꯩꯕ ꯇꯥꯏꯃꯤꯡ ꯑꯗꯨ ꯊꯣꯛꯏ꯫ ꯏꯃꯨꯡꯗꯗꯤ ꯒꯥꯔꯗ ꯃꯔꯥꯡ ꯀꯥꯏꯅꯗꯤ ꯂꯩꯔꯔꯣꯏ꯫ ꯇꯟꯖꯥ ꯑꯗꯨ ꯂꯧꯗꯨꯅ ꯑꯩꯈꯣꯏꯅ ꯊꯕꯛ ꯑꯁꯤ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯇꯧ ꯑꯁꯨꯝꯅ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯂꯨꯠ ꯇꯧꯔꯁꯤ, ꯂꯣꯔꯤꯌꯥꯕꯨꯁꯨ ꯍꯥꯠꯇꯣꯛꯑꯁꯤ ꯑꯃꯁꯨꯡ ꯌꯨꯝ ꯑꯗꯨꯕꯨ ꯃꯩ ꯊꯥꯗꯣꯛꯑꯝꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯊꯕꯛ ꯑꯁꯤ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯆꯪꯗꯣꯔꯤꯕꯁꯤ ꯃꯤꯅꯤꯠ 90ꯗꯤ ꯆꯪꯒꯅꯤ꯫ ꯋꯥꯍꯩ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯌꯥꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯔꯦꯗ ꯐ꯭ꯂꯥꯏꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯚꯦꯟ ꯑꯆꯧꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯒꯅꯤ, ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯊꯣꯔꯛꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯄꯣꯞꯅ ꯍꯥꯏꯔꯛꯏ ꯚꯦꯟ ꯑꯗꯨꯗꯤ ꯃꯅꯨꯡꯗ ꯑꯗꯨꯝ ꯆꯪꯗꯨꯅ ꯂꯩꯔꯗꯕꯅꯤ, ꯃꯔꯝꯗꯤ ꯚꯦꯟ ꯑꯗꯨ ꯑꯩꯉꯣꯟꯗ ꯄꯥꯎ ꯄꯤꯔꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯂꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯄꯣꯞꯁꯨ ꯌꯣꯍꯥꯅꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ, ꯑꯗꯨꯒ ꯃꯍꯥꯛꯅ ꯌꯣꯍꯥꯅꯥꯗ ꯑꯔꯣꯏꯕ ꯊꯕꯛ ꯑꯃꯗꯤ ꯇꯧꯗꯕ ꯌꯥꯔꯣꯏ, ꯃꯗꯨ ꯍꯦꯛ ꯇꯧꯕ ꯂꯣꯏꯔꯒ ꯑꯩꯅ ꯅꯪꯒꯤ ꯅꯨꯄꯥ ꯑꯃꯁꯨꯡ ꯅꯪꯕꯨ ꯑꯅꯧꯕ ꯄꯥꯁꯄꯣꯔꯠ ꯑꯃ ꯄꯤꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯈꯣꯏ ꯂꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯂꯥꯏꯅ ꯆꯠꯈꯤꯕ ꯌꯥꯔꯒꯅꯤ, ꯃꯗꯨꯒ ꯂꯣꯏꯅꯅ ꯑꯩꯅ ꯅꯈꯣꯏꯗ $2 ꯃꯤꯂꯤꯌꯟ ꯑꯃꯁꯨ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯁꯤ ꯑꯣꯏꯇꯥꯔꯒꯗꯤ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯅꯤ꯫ ꯅꯪꯅ ꯁꯨꯞꯅꯇꯒꯤ ꯇꯧꯒꯗꯕ ꯊꯕꯛ ꯑꯁꯤ ꯁꯟꯗꯦ ꯅꯨꯃꯤꯠꯇ ꯂꯣꯔꯤꯌꯥꯒꯤ ꯃꯌꯨꯝꯗ ꯚꯦꯟ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯀꯗꯕꯅꯤ꯫ ꯄꯣꯞꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯌꯣꯍꯥꯅꯥꯁꯨ ꯌꯥꯈꯤ꯫ ꯃꯇꯧ ꯑꯗꯨꯗꯒꯤꯗꯤ ꯄꯣꯞꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯕꯨ ꯀꯟꯇꯦꯅꯔ ꯂꯩꯐꯝ ꯑꯃꯗ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯀꯟꯇꯦꯅꯔꯁꯤꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯅꯣꯡꯃꯩ ꯀꯌꯥꯃꯔꯨꯝ ꯌꯥꯎꯕꯗꯨ ꯃꯈꯣꯏꯅ ꯎꯕ ꯐꯪꯏ꯫ ꯄꯣꯞꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯁꯤꯗ ꯁꯥꯕ ꯅꯣꯡꯃꯩ ꯉꯥꯛꯇꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯃꯤꯁꯤꯡꯅ ꯊꯕꯛ ꯑꯁꯤ ꯇꯧꯔꯕ ꯃꯇꯨꯡꯗ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯊꯦꯡꯅꯈꯤꯕ ꯇꯥꯔꯒꯁꯨ ꯃꯈꯣꯏꯅ ꯈꯟꯗꯣꯔꯤꯕ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯃꯤꯁꯤꯡꯅ ꯇꯧꯕ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯈꯟꯗꯣꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯀꯅꯥꯝꯇꯅ ꯑꯩꯈꯣꯏꯗ ꯆꯤꯡꯅꯕꯒꯤ ꯃꯤꯠꯌꯦꯡꯗ ꯌꯦꯡꯉꯔꯣꯏ꯫ ꯇꯧꯕꯇꯕꯨ ꯃꯐꯝ ꯑꯁꯤꯗ ꯆꯣꯄꯔ ꯂꯥꯛꯀꯅꯤ, ꯂꯥꯛꯀꯗꯧꯔꯤꯕ ꯆꯣꯄꯔ ꯑꯗꯨ ꯑꯩꯈꯣꯏꯅ $3 ꯃꯤꯂꯤꯌꯟ ꯄꯤꯗꯕ ꯌꯥꯔꯣꯏ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯄꯣꯞꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗ ꯂꯣꯔꯤꯌꯥꯒꯤ ꯃꯌꯨꯝꯒꯤ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗꯤꯡ ꯑꯗꯨ ꯌꯦꯡꯍꯜꯂꯤ꯫ ꯔꯦꯀꯣꯔꯗꯤꯡ ꯑꯁꯤ ꯌꯣꯍꯥꯅꯥꯅ ꯅꯝꯈꯤꯕ ꯔꯦꯀꯣꯔꯗꯤꯡ ꯑꯗꯨꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯄꯩꯁꯥ ꯃꯌꯥꯝ ꯑꯃꯁꯨ ꯎꯕ ꯐꯪꯏ꯫ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯃꯈꯣꯏꯗꯤ ꯃꯈꯣꯏꯒꯤꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯤꯕꯅꯤ, ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯂꯨꯠ ꯇꯧꯗꯣꯔꯤꯕ ꯄꯩꯁꯥꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯄ꯭ꯂꯥꯟ ꯑꯗꯨ ꯑꯦꯛꯖꯤꯀ꯭ꯌꯨꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯄ꯭ꯂꯥꯅꯤꯡ ꯇꯧꯏ꯫ ꯊꯪꯅꯕ ꯅꯨꯃꯤꯠ ꯑꯗꯨ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯣꯔꯤꯌꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯆꯔꯆ ꯇꯝꯅ ꯂꯣꯏꯅ ꯆꯠꯅꯈꯤ꯫ ꯒꯥꯔꯗꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯌꯥꯎꯈꯤꯕꯅꯤ, ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯃꯇꯨꯡ ꯏꯟꯅꯈꯤꯕꯅꯤ꯫ ꯇꯧꯕꯇꯕꯨ ꯂꯣꯔꯤꯌꯥꯗꯤ ꯅꯨꯃꯤꯠ ꯑꯗꯨ ꯆꯔꯆꯇ ꯆꯠꯇꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯂꯣꯔꯤꯌꯥꯒ ꯒꯥꯔꯗ 2-3ꯒ ꯈꯛꯇ ꯃꯈꯣꯏ ꯌꯨꯝ ꯑꯗꯨꯗ ꯂꯩ꯫ ꯇꯟꯖꯥ ꯑꯗꯨꯗ ꯌꯣꯍꯥꯅꯥꯁꯨ ꯚꯦꯟ ꯑꯃ ꯊꯧꯖꯤꯜꯂꯛꯇꯨꯅ ꯂꯣꯔꯤꯌꯥꯒꯤ ꯌꯨꯝꯗ ꯂꯥꯛꯏ꯫ ꯚꯦꯟ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯀꯥꯔ ꯑꯃꯁꯨ ꯏꯟꯅꯗꯨꯅ ꯂꯥꯛꯏ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯒꯥꯔꯗꯅ ꯌꯣꯍꯥꯅꯥꯕꯨ ꯈꯥꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯌꯣꯍꯥꯅꯥꯅ ꯚꯦꯟ ꯑꯁꯤ ꯊꯤꯟꯕ ꯂꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯒꯥꯔꯗ ꯑꯗꯨꯗ ꯄꯥꯎꯈꯨꯝ ꯄꯤ꯫ ꯌꯣꯍꯥꯅꯥꯅ ꯍꯥꯏꯔꯛꯏ ꯚꯦꯟ ꯑꯁꯤ ꯊꯝꯂꯝꯂꯕ ꯃꯇꯨꯡꯗ ꯀꯥꯔ ꯑꯁꯤ ꯇꯣꯡꯂꯗꯨꯅ ꯑꯩ ꯑꯃꯨꯛ ꯍꯟꯈꯤꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯇꯧ ꯑꯁꯨꯝꯅ ꯌꯣꯍꯥꯅꯥꯕꯨ ꯒꯦꯠ ꯃꯅꯨꯡꯗ ꯆꯪꯅꯕꯒꯤ ꯑꯌꯥꯕ ꯑꯗꯨ ꯒꯥꯔꯗꯁꯤꯡ ꯑꯗꯨꯅ ꯄꯤꯔꯛꯏ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯌꯣꯍꯥꯅꯥꯅ ꯚꯦꯟ ꯑꯗꯨ ꯍꯦꯛ ꯈꯥꯝꯕꯗꯒꯤꯗꯤ ꯄꯣꯞꯀꯤ ꯇꯤꯝ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯏ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯒꯥꯔꯗꯁꯤꯡ ꯑꯗꯨ ꯄꯣꯞꯀꯤ ꯇꯤꯝꯅ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯛꯏ꯫ ꯑꯅꯝꯕꯅꯗꯤ ꯄꯣꯞꯀꯤ ꯇꯤꯝꯅ ꯒꯥꯔꯗꯁꯤꯡ ꯑꯗꯨꯕꯨ ꯍꯥꯠꯇꯦ, ꯐꯨꯔꯗꯨꯅ ꯋꯥꯟꯊꯍꯟꯕꯅ ꯑꯅꯝꯕ ꯑꯣꯏ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯄꯣꯞ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯇꯤꯝ ꯑꯗꯨ
Loriagi imung aduna changai imung aduna changakpa matamdadi paisa mayam leiba table aduda makoi changchilakpa matamdadi paisa sing adudi amata leiramdre maduragidi mamalaba sing adu yamna saunare red fly nare nupi duna ekhoibu lomlom tawpani mafam masira paisa so amata leitana haiduna hare maduragidi popna masi oithoktabani haiduna hare maduragidi makoi mari sum yenarapodagi tumina lerakpa timing aduda mafam madura rangi manam khara namai rangi manam adu tabadagidi makoina khangba ngami madudi mafam masida phalang amadi yamna nauna rang teire habisi makoina khangba ngami phalang adugi maningda paisa soidana lerangmani habisi makoina khangai mato adudagidi mafam adura leriba phalang sing adura popna yaiduna hutuna yengpa matamdadi mafam adura paisa mayam yawbadu makoina thengnaki makoina thenariba paisa asi angakpa makhalgi yamlo paisa makhal amani maram aduna makoidi paisa adu uba matamda angawbaga pangkhak oikhi mato usumna makoina leriba paisa sing adu bag da hapchaladuna ben da mulang cheli asum phalang adu phakai duna makoina paisa sing adu loina lokthoi makoina bag da paisa sum hablakpadagidi paisa sing adu hapa chalakte bag masing walai maram aduna yum adu leriba lagi sing puthokladuna paisa sing adu hapa hore popnadi yari khara lawdi we haduna popna phajana hajabani tawadabu red fly di wokpalai khidi mahana paisa sing adu haladuna lothokpa hore poplare masigi thabasi lepo ekoi loria bu thidaba yaroi loria si yum masigi mafam amada leramgani haiduna hare mato usumna makhoisu loria asamasum thiduna lai mato usumna makhoina asamasum thiduna changpa matamda kamada changai kadura changpa matamdadi mafam madura leiba almari ma lengai almari dudagi loria na beni da nomai kapsale madura gidi mafam maduda popna loria da bunomai kapsale loria mafam madura seki haina mini nifu henjalakle mini nifu helaklabanina mafam madura god mayam lagdani habisi makoina khangba ngame haina mafam maduda god sing adusu thomjalai maram maduna makoi maningtholomdagi chakrasi haiduna hare tawbadabu red fly di pungaw wa habido oiki habidi paisana ngawbani maningthongdagi chaptaragadi matam yamna changlani maram maduna mamang thongdagi chalaga mamang thongda lakpa mising adubu loina thengnaraga loina hatoklaga chasi haiduna hare mato usumna red fly la habigi matungina makhoisu mamang thonglomda lai makoina hek thengnaba mising adabu makoina loina hatuna lai masum toduna makoina yum adudagi tholakpa matamda yum adubu mai thadomi amasung yum adudagi laamna lai makoina ti mafam adura mi amata halingdabani tawadabu mi adu halabanina makoisu wakhal yam numaite maduragi di makoigi extraction point aduda makoi yoksalai ahum adura nupa ama chopper thoduna lai nupa adura makoina hainakhibagi matungina $3 million pi nupa lusu mafam adura chopper adu thamamduna chatkhe maduragidi catfish naire akoina porkliba senpham asi yamba senphamni maram maduna paisa asi hapu matamda plane asi habidi chopper si pai bangamoi haduna re waiduta matamda red fly na karino namu ngawlobra paisa asi hapu matamda akoina pai bangamgani habisimdi akoisu loina khangina haduna re maduragidi catfish naire chopper sina pai matamda 2000 feet khadani mahana pai bangamdribasi kariguma masidagi hena pai taragadi kudong thiningai oigani haduna re masigi mathakta aikoina yamna wangnaba chingani masulandaba yaroi haduna hare red fly di paisa pamba heman khibane mafam maduda makoina nganori pising adu amadu takhide red fly gi wafam adu ta matanda catfish su yaningda yapa takhe mafam maduda yowana masung mahaki mapana padu sulai makoini lapu matamda makoini wek adu plane sina pubanga moi haduna catfish na hare anti wek yamna lumduna lerabani makoisi yautargadi amu hena phal tagani haduna hare maduragidi red fly si ngawkhalakpa habado oiki maram maduna mahangna yowana masung mapana pabu hatokro haiduna hare maduragi popna hare nang mungawrabra makoida ina wasaktuna haikibani makoi si boragi wangmada ina thingani haiduna haribani haiduna hare maduragidi yowana masung mapana padu chopper adula changduna phamki asum tawduna chopper adu paikhalai chopper du paikhalaktuna makoina asum laktuna boragi wangmada lakpa matamdadi mafam maduda yowana masung mapana padubu aina khipagi matungina mafam madura thadarame maduragidi popna makoida million ani pigani habadu million ahum oina pikhi maduga loina na australian gi passport amasung visa su pikhi makoibu mafam madura thamlamnaba matungda makoi chopper atu tongdana amu lai chopper adu asam pairakpa matamdadi makoina awang maching kya maram thengnaki chingadu bu matamdadi catfish di pakatpana roikhi maduragidi catfish nare paisa khara koina hunduktaba yararoi haiduna hare wafam madura red fly di yaningdabani tawadabu mafam madura leiriba mamanabasing adunadi paisa khara makhala thadakhi asum tawduna makhoi chopper adu tongnaduna asum lakhi madudagidi iroi loiba ching adu lanaba honaba matamdadi makoi chopper adu lan bangamde class tawgadabagi ngaiduna leiba habdu oikhi
ꯆꯣꯄꯔ ꯑꯗꯨ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯀ꯭ꯔꯦꯁ ꯇꯧꯏ ꯃꯔꯝ ꯑꯗꯨꯅ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯆꯣꯄꯔ ꯑꯗꯨꯗꯒꯤ ꯍꯥꯟꯅ ꯊꯥꯗꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯀ꯭ꯔꯥꯁ ꯂꯦꯟꯗꯤꯡ ꯇꯧꯏ ꯊꯥꯗꯈꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡꯅ ꯂꯨꯠ ꯇꯧꯕ ꯍꯧꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯄꯣꯞ ꯂꯥꯛꯇꯨꯅ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯁꯔꯀꯥꯔꯒꯤꯅꯤ ꯍꯥꯏꯗꯨꯅ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯁꯤ ꯑꯥꯔꯃꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯧꯕꯇꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯗꯨ ꯊꯥꯖꯕ ꯉꯝꯈꯤꯗꯦ ꯃꯗꯨꯗꯒꯤꯗꯤ ꯔꯦꯗ ꯐ꯭ꯂꯥꯏꯁꯨ ꯉꯥꯎꯈꯠꯂꯛꯄꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯃꯤ ꯑꯍꯨꯝꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯊꯠꯂꯤ ꯅꯣꯡꯃꯩꯅ ꯀꯥꯞꯊꯠꯂꯛꯄ ꯃꯇꯝꯗꯗꯤ ꯅꯨꯄꯥ ꯃꯆꯥ ꯑꯃꯗꯤ ꯁꯥꯎꯕꯅ ꯂꯣꯏꯈꯤ ꯃꯔꯝꯗꯤ ꯔꯦꯗ ꯐ꯭ꯂꯥꯏꯅ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨ ꯍꯥꯠꯈꯤꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯔꯦꯗ ꯐ꯭ꯂꯥꯏꯁꯨ ꯃꯐꯝ ꯑꯗꯨꯒꯤ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯚꯤꯂꯦꯖ ꯍꯦꯗꯀꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯚꯤꯂꯦꯖ ꯍꯦꯗꯇꯨꯗ ꯃꯍꯥꯛꯅ ꯄꯩꯁꯥ ꯃꯌꯥꯝ ꯄꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯒꯙꯥ ꯀꯌꯥꯃꯔꯨꯝ ꯂꯧꯈꯤ ꯒꯙꯥ ꯍꯥꯏꯗꯨꯔ ꯁꯒꯣꯜ ꯃꯆꯥ ꯍꯥꯏꯗꯨꯔ ꯃꯁꯤꯃꯗꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯒꯙꯥꯁꯤꯡ ꯑꯗꯨꯗ ꯄꯩꯁꯥ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯥꯞꯀꯠꯂꯗꯨꯅ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯥꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯁꯨ ꯑꯁꯨꯝ ꯂꯥꯛꯇꯨꯅ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯂꯣꯝꯗ ꯂꯥꯛꯏ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗ ꯃꯈꯣꯏꯕꯨ ꯑꯣꯛꯅꯕꯒꯤꯗꯃꯛꯇ ꯖꯍꯥꯖ ꯑꯃꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯈꯣꯏꯅ ꯁꯨꯝ ꯂꯥꯛꯄꯒꯤ ꯂꯝꯕꯤ ꯑꯁꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯂꯝꯕꯤꯁꯨ ꯃꯈꯣꯏꯅ ꯂꯥꯛꯇꯕꯗꯤ ꯅꯠꯇꯦ ꯆꯤꯡ ꯑꯃꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯄꯩꯁꯥ ꯃꯌꯥꯝ ꯌꯥꯎꯔꯕ ꯒꯙꯥ ꯑꯗꯨ ꯆꯤꯡ ꯑꯗꯨꯗꯒꯤ ꯇꯥꯈꯤ ꯃꯗꯨꯗꯒꯤꯗꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯊꯧꯔꯤ ꯄꯨꯜꯂꯗꯨꯅ ꯃꯈꯥꯗ ꯊꯥꯗꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯈꯣꯡꯆꯠ ꯑꯗꯨ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯏꯪꯁꯨ ꯌꯥꯝꯅ ꯏꯪꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯗꯤ ꯄꯩꯁꯥ ꯑꯗꯨꯕꯨ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯃꯩ ꯇꯦꯛꯄ ꯍꯧꯔꯛꯏ ꯄꯩꯁꯥꯕꯨ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯃꯩ ꯇꯦꯛꯄ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃꯗꯤ ꯑꯣꯏꯔꯕꯅꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏꯅ ꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏꯗ ꯃꯤ ꯈꯔꯅ ꯑꯦꯇꯦꯛ ꯇꯧꯔꯛꯏ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯏ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯅꯣꯡꯃꯩ ꯀꯥꯞꯄꯛꯏ ꯅꯣꯡꯃꯩꯅ ꯀꯥꯞꯂꯛꯄ ꯃꯇꯝꯗꯗꯤ ꯅꯣꯡꯃꯩ ꯃꯔꯨ ꯑꯗꯨ ꯔꯦꯗ ꯐ꯭ꯂꯥꯏꯒꯤ ꯃꯔꯥꯏꯕꯛꯇ ꯄꯥꯜꯂꯤ ꯑꯃꯁꯨꯡ ꯔꯦꯗ ꯐ꯭ꯂꯥꯏ ꯃꯐꯝ ꯑꯗꯨꯗ ꯁꯤꯈꯤ ꯃꯗꯨꯗꯒꯤꯗꯤ ꯄꯣꯞꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯕꯨꯁꯨ ꯅꯣꯡꯃꯩ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯤꯂꯔ ꯃꯆꯤꯟ ꯃꯅꯥꯎ ꯃꯈꯣꯏ ꯑꯅꯤꯗꯨ ꯈꯟꯅ ꯆꯩꯅꯕ ꯍꯧꯔꯛꯏ ꯃꯈꯣꯏꯅ ꯍꯥꯏꯅꯔꯤꯕ ꯑꯁꯤ ꯅꯪꯅ ꯃꯩ ꯊꯥꯔꯨꯕꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯃꯤ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤ ꯄꯣꯞꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯋꯥꯗꯨ ꯅꯠꯇꯦ ꯔꯦꯗ ꯐ꯭ꯂꯥꯏꯅ ꯍꯥꯠꯈꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯂꯃꯟ ꯈꯨꯝꯕ ꯂꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯔꯦꯗ ꯐ꯭ꯂꯥꯏꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯄꯨꯕ ꯇꯥꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯔꯦꯗ ꯐ꯭ꯂꯥꯏꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯒ ꯂꯣꯏꯅꯅ ꯄꯩꯁꯥꯁꯤꯡ ꯑꯗꯨꯕꯨ ꯋꯥꯅ ꯄꯨꯗꯨꯅ ꯂꯥꯛꯏ ꯃꯈꯣꯏꯅ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯑꯁꯨꯝ ꯄꯨꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯅꯨꯃꯤꯠ ꯀꯌꯥꯃꯔꯨꯝ ꯍꯧꯈꯤ ꯅꯨꯃꯤꯠ ꯀꯌꯥꯃꯔꯨꯝ ꯍꯧꯈꯤꯕꯗꯒꯤꯗꯤ ꯃꯈꯣꯏꯁꯨ ꯁꯃꯨꯗ꯭ꯔ ꯃꯄꯥꯟ ꯑꯗꯨꯗ ꯖꯍꯥꯖ ꯑꯗꯨꯕꯨ ꯂꯩꯔꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯆꯤꯡꯅꯕ ꯐꯥꯎꯔꯛꯄ ꯌꯥꯎꯔꯛꯏ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯃꯤꯂꯔꯕꯨ ꯖꯍꯥꯖ ꯑꯗꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯉꯨꯁꯨ ꯍꯥꯏꯗꯨꯅ ꯃꯊꯟꯇ ꯊꯥꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯤꯂꯔꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ ꯑꯃꯁꯨꯡ ꯅꯣꯡꯃꯒꯤ ꯃꯇꯨꯡꯗ ꯃꯤꯂꯔ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯈꯤ ꯑꯃꯁꯨꯡ ꯖꯍꯥꯖ ꯑꯗꯨ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯑꯗꯨ ꯇꯝꯃꯤ ꯃꯗꯨꯗꯒꯤ ꯃꯤꯂꯔꯅ ꯍꯥꯏꯔꯦ ꯑꯩꯅ ꯖꯍꯥꯖ ꯑꯗꯨ ꯅꯣꯡꯃꯒ ꯂꯩꯈꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯕꯅꯤ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏ ꯈꯣꯡꯒꯨꯜ ꯏꯔꯛꯂꯤꯕ ꯃꯤꯁꯤ ꯃꯁꯤꯡ ꯌꯥꯝꯃꯤ ꯃꯁꯤꯗ ꯑꯉꯥꯡ ꯃꯌꯥꯝꯁꯨ ꯌꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯇꯕꯁꯨ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯈꯣꯏꯅ ꯄꯨꯔꯤꯕ ꯄꯩꯁꯥꯇꯅ ꯊꯜꯂꯕ ꯕꯦꯒꯁꯤꯡ ꯑꯗꯨ ꯍꯨꯟꯇꯣꯛꯑꯝꯕ ꯇꯥꯈꯤ ꯃꯈꯣꯏꯅ ꯈꯟꯅꯩ ꯃꯗꯨꯗꯤ ꯃꯈꯣꯏ ꯄꯩꯁꯥꯇꯅ ꯊꯜꯂꯕ ꯕꯦꯒ ꯑꯃꯈꯛꯇꯪ ꯄꯨꯁꯤ ꯑꯃꯁꯨꯡ ꯔꯦꯗ ꯐ꯭ꯂꯥꯏꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯒ ꯄꯨꯔꯒ ꯆꯠꯁꯤ ꯑꯇꯩꯗꯤ ꯃꯐꯝ ꯑꯁꯤꯗ ꯍꯨꯟꯇꯣꯛꯑꯝꯃꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯅ ꯕꯦꯒꯁꯤꯡ ꯑꯗꯨ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯃꯈꯥꯗ ꯊꯥꯗꯔꯛꯄ ꯍꯧꯔꯛꯏ ꯃꯈꯣꯏꯅ ꯍꯥꯏꯅꯩ ꯃꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯎꯟ ꯇꯥꯁꯤꯜꯂꯛꯄ ꯇꯥꯔꯒꯗꯤ ꯕꯦꯒ ꯑꯁꯤ ꯀꯅꯥꯝꯇꯅ ꯎꯕ ꯐꯪꯂꯔꯣꯏ ꯃꯈꯣꯏꯅ ꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯑꯉꯥꯡ ꯑꯃꯅ ꯃꯈꯣꯏꯅ ꯅꯣꯡꯃꯩꯅ ꯅꯝꯈꯤ ꯄꯣꯞꯅ ꯑꯉꯥꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯀꯅꯥꯃꯠꯇ ꯍꯥꯠꯅꯤꯡꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯄꯨꯟꯁꯤꯜꯂꯝꯗꯨꯅ ꯄꯩꯁꯥ ꯈꯔ ꯄꯤꯔꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯒꯥꯔꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯄꯨꯔꯗꯨꯅ ꯑꯁꯨꯝ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯤ ꯀꯌꯥꯃꯔꯨꯝꯁꯨ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯑꯗꯨꯕꯨ ꯇꯥꯟꯅꯔꯛꯏ ꯑꯁꯨꯝ ꯆꯦꯜꯂꯛꯄꯗꯒꯤꯗꯤ ꯃꯈꯣꯏ ꯈꯥꯏꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯤꯂꯔꯅ ꯃꯐꯝ ꯑꯗꯨꯗ ꯃꯣꯇꯣꯔ ꯕꯣꯠ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯏ ꯕꯣꯠ ꯑꯗꯨ ꯇꯣꯡꯂꯗꯨꯅ ꯃꯈꯣꯏ ꯖꯍꯥꯖ ꯑꯆꯧꯕꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯖꯍꯥꯖ ꯑꯆꯧꯕꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯗꯒꯤꯗꯤ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯥꯞꯅ ꯆꯠꯈꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯃꯁꯥꯒꯤ ꯂꯩꯕꯥꯛ ꯑꯗꯨ ꯌꯧꯈꯤ ꯃꯌꯨꯝꯗ ꯌꯧꯔꯛꯏ ꯃꯌꯨꯝꯗ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯇꯦꯕꯜ ꯑꯗꯨꯗ ꯂꯣꯏꯅ ꯍꯩꯗꯣꯛꯇꯨꯅ ꯊꯝꯃꯤ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯎꯀꯤꯜ ꯑꯃꯁꯨ ꯀꯧꯈꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯌꯦꯟꯊꯣꯛꯅꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯁꯤꯌꯥꯔꯗ 1.1 ꯃꯤꯂꯤꯌꯟꯁꯤꯡ ꯑꯁꯤ ꯊꯨꯡꯂꯈꯤ ꯃꯗꯨꯗꯒꯤꯗꯤ ꯎꯀꯤꯜ ꯑꯗꯨꯅ ꯍꯥꯏꯔꯦ ꯅꯈꯣꯏꯒꯤ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯕ꯭ꯂꯦꯛ ꯃꯅꯤꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯁꯤ ꯋꯥꯏꯠ ꯑꯣꯟꯗꯕ ꯌꯥꯔꯣꯏ ꯊꯥ ꯈꯨꯗꯤꯡꯒꯤ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯅꯈꯣꯏꯗ ꯈꯒꯗꯤ ꯌꯧꯍꯜꯂꯛꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯁꯨ ꯈꯟꯅꯕ ꯌꯥꯕ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯐꯤꯔꯦꯞ ꯑꯃ ꯂꯧꯏ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯃꯈꯣꯏ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯦꯟꯐꯝꯁꯤꯡ ꯑꯁꯤ ꯔꯦꯗ ꯐ꯭ꯂꯥꯏꯗ ꯂꯣꯏꯅ ꯄꯤꯊꯣꯛꯈ꯭ꯔꯁꯤ ꯔꯦꯗ ꯐ꯭ꯂꯥꯏꯒꯤ ꯐꯦꯃꯤꯂꯤꯅ ꯐꯪꯒꯗꯕ ꯁꯦꯟꯐꯝꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯐꯝꯁꯤꯡ ꯑꯁꯤ ꯃꯈꯣꯏꯁꯨ ꯂꯣꯏꯅ ꯌꯥꯅꯈꯤ ꯍꯥꯏꯕꯗꯤ ꯔꯦꯗ ꯐ꯭ꯂꯥꯏꯁꯨ ꯄꯩꯁా ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯝꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯄꯩꯁꯥꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯑꯁꯤꯕꯒꯤ ꯂꯝꯕꯤꯗ ꯄꯨꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯈꯟꯅꯔꯛꯄꯅꯤ ꯃꯔꯝ ꯑꯗꯨꯅ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯗ ꯂꯣꯏꯅ ꯄꯤꯊꯣꯛꯈꯤ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯊꯣꯛꯂꯛꯏ ꯃꯗꯨꯗꯒꯤ ꯄꯣꯞ ꯑꯃꯁꯨꯡ ꯃꯤꯂꯔ ꯊꯦꯡꯅꯩ ꯃꯗꯨꯗꯒꯤ ꯃꯤꯂꯔꯅ ꯄꯣꯞꯇ ꯆꯦ ꯑꯃ ꯄꯤ ꯆꯦ ꯑꯗꯨꯗ ꯏꯔꯤꯕ ꯑꯁꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯇꯤꯝ ꯑꯞ ꯇꯧꯈꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯄꯣꯞꯅ ꯆꯦ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯄꯥꯕ ꯃꯇꯝꯗꯗꯤ ꯆꯦ ꯑꯗꯨꯗ ꯀꯣꯑꯣꯔꯗꯤꯅꯦꯠ ꯈꯔ ꯏꯗꯨꯅ ꯂꯩꯕꯗꯨ ꯃꯍꯥꯛꯅ ꯊꯦꯡꯅꯈꯤ
कोऑर्डिनेट असी अतई अमत नते मकोइना पैसा लोसलंब जगह मतो उसुमना मूवी से मतंग से लोशन के मयमना चैनल अनौब से सपोर्ट तौबियो अइना सोम नाकंगी चैनल दु थागतप मतमददि इंग्लिश चानै चानदि हाइबसु मयाम यावी मरम मदुना सोम नाकंगी चैनल असिना इंग्लिश फिल्म बु पामजबा अइगे चिरि नाउसिंगी दमकते डेडिकेट तौजबनी असोम नाकंदना हिंदी गुंबा साउथ कुंबा सि थागलके मरम मदुना चैनल असिबु सपोर्ट तौबियो असोम नाकंगी कांगले रिव्यूसु सपोर्ट तौबिदुना 100K योहंबियो थागतचरी।